Saireng isi aiba thisi thauramgi maikaidagi ahanba maktada nongthamam komola hagna miyamgi mapamda khuramjari chatkiba me thagi nongsing nipan lising aniga kunga nithoi ing nomaijingi yaipharaba pungphamda lamdam asigi malem asigi wajasing amadi aiba aibi singna iriba saireng sing asidagi kharatang lakhacharaga saireng isi aiba thisi haina mingtholba saireng pathopagi thauram mama miyamgi maphamda kudol tamjabagi thauram hawlok sekhare thauram ase maru oina nauna chongthoragliba aiba aibi singi thamoida saireng iningbagi wakhal mayol chongloknabagi pandamda pandamjaraga puthokchabani thauram asina saito pudingi pukai chakhotnabagi thaugal taba phangjabagi kodong chaba phangjare haina laujare ngasi ingkumja lising aniga kunga humdoi March thagi nongsing manga nomaijing nomitki yaipharaba pungphamda apunba poramlen marup Assam Hojai registration number 265 ki makhada APM Lairembi channel na pangthok chariba saireng isi aiba thisi thauram asigi nifuga mari suba tangkak ki saireng pathopagi thauram miyamgi maphamda khudol tamjari APM Lairembi channel na pangthok chariba saireng isi aiba thisi thauram asigi nifuga mari suba tangkak ki saireng pathopagi thauram asida laukhatchare saireng mangakha APM Lairembi channel na pangthok chariba saireng isi aiba thisi thauram asigi nifuga mari suba tangkak ki saireng pathopagi thauram asida ahanbagi saireng oina laukhatchare Ima Laipak Manipurgi Imphal West ki Mongsangai kauba lamdamda leibiribi Madam Elangbam Ongbi Ibemcha Lairenjamgi saireng yening amasung akangba una haina mingtholaba saireng ase Madam Ibemcha Lairenjam ingkumja chatramapanga marfu nithoigi January thagi nongsing amada poi mapuroibagi mingna Elangbam Tikendro Singh haina kawi Madamgi saireng asibu pathokpiribi nongthombam ningol imomhal yening amasung akangba una kangsin khre nungsibai leinam machu ole muramba samlang khujilakle eigi atia pumba itan tanthare mangam sandre punsi hinaw anauba yeningna ukli liriba malang uchek singi iseida mikap thoklakle thindorakli mukhut sing atiagi lamhang sida chakoi saningbana langtaknari akangba unana thiri yatafam khangningbagi iput sing punjilak ningsingbagi leihausing punsinkhra singligi ichena kangsinbada ipang pangtharakli hakchang kayat ingaw ngawri wakhalna tarangda anauba yeningna phandolaktuna khutsa lam kanba laknari hauningbaki manglan yomladuna akangba una singna ngairi malem leisa onkhiba punsi numit tasilakli ege unkhana nalamba yening sing leina singda thawai haplari wakchingi nongna unkhana nalamba akangba una singdi patharakli pumtharakli wakchingi nongna yeibada punsigi numit asi tasilakli asumak loijare saireng isi aiba thisi thauram asigi nifuga mari suba tangkak ki saireng pathokpagi thauram asida ani suba saireng oina laukhatchare Sana Laipak Manipurgi Imphal West ki Naga Mapal Soram Lairakta leibiribi Madam Dr. Larelakpam Ibemhalgi saireng pari haina mingtholaba saireng ase Madam Dr. Larelakpam Ibemhal ingkumja chatramapanga jangai mapangi March thagi nongsing ahumda poi maheigi thakna Hindi da MA PhD ni chinpamna higher secondary school gi retired lecturer ni amasung
IRR Imphal-gi Hindi-gi former casual announcer-ni leiron chankraba thajaba saireng lairik nongthang-gi inapi saireng lairik mayamasu phongdokhrabi madam-ni Progressive Writers Association Manipur Unit ki former secretary Saito-gi Pau Quarterly Journal-gi former editor asumna lup kayagi phampaiduna miyamgi thabak pangthoklibi madam-ni asigi sumathakta Dr. Khoirom Tomchau Memorial Gold Medal chu phanglabi madam-ni madam-gi saireng asibu pathokpiribi nongthomam ningol imomhal Pari Phajare ningthire changkhole Pari nangbu sakhenba Wang chawra chingjaugum Lamngan kuchu sanani Nongsa saban phallaba tha Pambom humang leirikka Ipom naira khongthangdo yengbagi penba naideda Chatlu pari chatlu Nasin sintha pangluro Nangi thodang yaruro Namanaba mirak tilluro Konthong wang malalakpa Leirak konsang koirakpa Mityeng nangi choiganu Phaina karan laklunu Chaheidaba chaphade Thakheidaba thakphade Yengheidaba yenglunu Ngangheidaba nganglunu Taheidaba taduna Phamlan lamlan luganu Mangsok phamen kaudana Palemgi yathang ngakna Panthodi mimang phamhanda Chatlu pari heina chatlu Loizare Saireng isi aibathisi thoram asigi nifuga mari suba tangkakki saireng pathokpagi thoram asida ahum suba saireng oina laukatchare ima laipak manipurgi sagolban khamnam lairakta leibiribi madam pramodini ahong sangbamgi saireng achumba nang leiyu lengdana haina mingtholaba saireng ase madam Pramadini ahong sangbam ingkumja chatra mapanga humphunipangi September gi chaichat mapanda poi panthaugi mingna ahong sangbam babu kawi amasung palemgi mingna ahong sangbam ongbi tamu sakhi kawi angang oiringaidagi saitobu pamjana haurakhibi madamni nongchup haram khoriro lup nohakhol Aibagi Ipak Progressive Writers Association Mala Jiribam asina chinglaba lup kayaga mari lainaduna saitogi lambida khut thariba madamni madamgi saireng asibu pathok piribi madam Pramadini ahong sangbam masamak Aigi ming Pramodini ahong sangbam aigi sairengi maming Asumba nang layu lengdana Karigi lebli tumin mirot amagum Sakti leiraba wail sangi thongjilda tusolaba amagum Kupsinduna thambiri amuksu nangi mangal nairaba saktambu Aranba oidabagi sakthung pitongdraba amotba pijangna marol naina Tengthari achikpada hikna yengladuna chaina khangliba achumbagi thawai singna ningamdaba uttuna Tengthari achikpada hikna yengladuna chaina khangliba achumbagi thawai singna ningamdaba uttuna Lakhini nongmadi aroiba haibaduna laklabada Thirakhini nangbu phonglakini paukong Sahi lisang sitna hangduna talaklaba wahangdugi paukum Aranba oidabagi charang naraba tangdu leitadraba khunaisigi chelakta oiruko mirot ngairuko matam nangna mangal naina thorakadaba namsinba ngamlaroidaba mikupto Aranba oidabagi charang naraba tangdu leitadraba khunaisigi chelakta oiruko mirot ngairuko matam ama nangna mangal naina thorakadaba namsinba ngamlaroidaba mikupto
Isinduna thamu jena thanna masing thingamdraba thokdoksingdugi warising tengtha kholni lanjadraba mukhoigi ikhau langna ngairiba aroiba warekki aroiba pakhum Isinduna thamu achumbagi jena thanna masing thingamdraba thokdoksingdugi warising tengtha kholni lanjadraba mukhoigi ikhau langna ngairiba aroiba warekki aroiba pakhum Lengdana layu achumba Lengdana layu achumba laksanu sapukanba matamgi akanba nongleisu oisanu marup koklaba naken thagi upalgum lepu khongpham hongdana mahoksagi sakpham kairabasu oisanu marup koklaba naken thagi upalgum lepu khongpham hongdana mahoksagi sakpham kairabasu Michang mikhai naidraba matamgi khongchatni lakhini nangisu minokna thallaba yening thagi anganba korogum Michang mikhai naidraba matamgi khongchatni lakhini nangisu minokna thallaba yening thagi anganba korogum anauba asengba khunai amagi lamaida mana ponglaba ujau upalgum khongpham chetna Michang mikhai naidraba matamgi khongchatni lakhini nangisu minokna thallaba yening thagi anganba korogum anauba asengba khunai amagi leimaida mana ponglaba ujau upalgum khongpham chetna punamapu khurumjari APM Lairembi Channel na Pangthok Chariba Saireng isi Aibathisi Tauramashigi Nifuga Marisuba Tangkaki Saireng Pathokpagi Tauramashida Marisuba Saireng Oina Laukat Chare Assamgi Guwahati Kauba Lamdamgi Borbarida Leiriba Oja Kabrabam Joy Kumargi Saireng Angauba Kwak Haina Mingtholaba Saireng Ase Ojagi Saireng Angauba Kwak Asibu Pathok Chariba Nongthonbam Kamal Isamak Angauba Kwak Lanse Angakpa Lanni Thamoiga Kokagi Lanni Achumbaga Phajabagagi Lanni Kanana Wayen Bigani Yaurure Amana Sawi Yaurudre Amana Warauri Ludi Luba Yatni Karamnabu Warep Laugani Phajahanba Pamlubasibu Phatrabrane Punchilhanba Pamjaribasibu Lalabrane Achamba Oirubasibu Panglabrane Lamba Pangdre Haitare Paramadi Pahore Panglai Lairamdre Samase Mayek Sengba Tangai Phagde Mathangdagidi Tararoi Sase Kwak Mayam Marakta Angauba Kwak Amakhakti Ilai Laina Khangi Ilai Laibadi Oiramdre Loijare Saireng isi Aibathisi Tauramashigi Nifuga Marisuba Tangkaki Saireng Pathokpagi Tauramashida Manga Suba Saireng Oina Laukat Chare Sana Laipak Manipurigi Sagolban Ingudam Laikaida Leiribi Kumbong Mayom Ongbi Loitam Inaubigi Saireng Mapugi Khutsemni Haina Mingtholaba Saireng Ase Medam Loitam Inaubi Ingkumja Chatramapanga Jangai Nithoigi October Thagi Nongsing Taruk Tapoi Panthaugi Mingna Loitam Nipamacha Kawi Amasung Palemgi Mingna Oinam Ibemhal Kawi Mahigi Thangna BSc GNM BSc Nursing ni Sinphamna Nurse ni Cultural Forum Nohakhol Urembam Patriotic Forum Lupsing Asigi Life Member ni Loisindriba Khonjel Punsi Ichel Nupi Asumna Mingtholaba Lairik Phongdokrabi Madam ni Madam gi Saireng asibu Pathok Piribi Nongthombam Ningol Imomhal
ꯃꯄꯨꯒꯤ ꯈꯨꯠꯁꯦꯝꯅꯤ ꯑꯐꯕꯒꯤ ꯐꯠꯇꯕ ꯐꯖꯕꯒꯤ ꯑꯊꯤꯕ ꯑꯁꯪꯕꯒꯤ ꯑꯃꯨꯟꯕ ꯑꯅꯦꯝꯕꯒꯤ ꯑꯋꯥꯡꯕ ꯑꯔꯨꯕꯒꯤ ꯑꯅꯩꯕ ꯑꯉꯧꯕꯒꯤ ꯑꯃꯨꯕ ꯑꯔꯣꯟꯕꯒꯤ ꯑꯐꯣꯡꯕ ꯑꯆꯨꯝꯕꯒꯤ ꯑꯔꯥꯟꯕ ꯑꯃꯝꯕꯒꯤ ꯑꯉꯥꯟꯕ ꯂꯩ ꯖꯨꯔꯥ ꯖꯨꯔꯥ ꯇꯥꯏꯌꯣꯟꯅꯕ ꯇꯥꯏꯕꯪꯗ ꯑꯊꯤꯕ ꯂꯩꯕꯅ ꯈꯪꯂꯤꯕꯅꯤ ꯐꯖꯕ ꯑꯄꯪꯕꯒꯤꯁꯨ ꯁꯛꯇꯤ ꯑꯃ ꯂꯩ ꯑꯁꯤꯡꯕꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯂꯒꯗ꯭ꯔꯥ ꯐꯠꯇꯕꯗꯨ ꯐꯠꯇꯕ ꯃꯔꯛꯇ ꯁꯨꯛꯇꯣꯛꯇꯨꯅ ꯐꯖꯅ ꯌꯦꯡꯂꯤꯕ ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯒꯕꯨ ꯇꯥꯏꯕꯪꯗ ꯇꯥꯏꯕꯪꯗ ꯇꯥꯏꯅꯕꯅꯤ ꯑꯉꯥꯎꯕ ꯂꯩꯖꯕꯅꯤ ꯃꯥꯒꯤꯁꯨ ꯁꯪꯁꯥꯔ ꯑꯃ ꯄꯨꯝꯅꯃꯛꯁꯦ ꯈꯨꯠꯁꯦꯝꯅꯤ ꯃꯄꯨ ꯃꯥꯒꯤ ꯂꯣꯏꯖꯔꯦ